ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯐꯪꯕꯒꯤ ꯃꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯇꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯃꯗꯨ ꯀ꯭ꯂꯦꯔꯤꯐꯥꯏ ꯈꯤꯇꯪ ꯇꯧꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤ ꯗꯦꯜꯂꯤꯗ ꯂꯩꯔꯒ ꯉꯁꯥꯏ ꯄ꯭ꯔꯦꯁꯇꯤ ꯀꯩꯅꯣ ꯈꯔ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯪꯕꯒꯤ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕꯗ ꯇꯥꯒꯗꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯣꯍꯦꯟ ꯐꯤꯂꯝ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯄꯨꯍꯟꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯉꯁꯤ ꯃꯥꯅ ꯄ꯭ꯔꯦꯁꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝꯗ ꯁꯦꯔꯥꯟꯅ ꯂꯧꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯑꯗꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯤꯇꯤꯡ ꯃꯌꯥꯝ ꯐꯝꯕꯗ ꯌꯥꯎꯗꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ ꯂꯥꯛꯇꯕ ꯑꯗꯨ ꯃꯥꯒꯤ ꯆꯤꯜꯂꯦ ꯈꯣꯠꯂꯦꯅ ꯀꯗꯥꯏꯒꯤ ꯔꯤꯂꯤꯐꯀꯤ IDPꯗ ꯑꯗꯨꯒꯤ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯐꯔꯦ ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯣ ꯅꯣꯏꯅ ꯇꯁꯥꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯏ ꯑꯗꯨꯝ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯍꯥꯏꯔꯒ ꯇꯧꯔꯛꯑꯦ ꯃꯥꯅ ꯄꯥꯝꯕꯁꯦ ꯃꯤꯇꯤꯡ ꯑꯆꯧꯕ ꯇꯧꯔꯒ ꯁ꯭ꯇꯦꯖꯇ ꯐꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯣ ꯑꯇꯣꯞꯄꯗꯗꯤ ꯀꯔꯤ ꯐꯣꯔꯝꯒꯤ ꯊꯕꯛ ꯇꯧꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯤ ꯅꯣꯡꯃ ꯐꯥꯎꯗ ꯌꯥꯎꯗꯕ ꯑꯗꯣ ꯑꯦꯅꯤꯋꯦ ꯑꯗꯨꯔꯁꯨ ꯃꯗꯨ ꯑꯩꯅ ꯆꯠꯂꯔꯣꯏ ꯑꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯒꯤ ꯇ꯭ꯔꯤꯞ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯇꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤ ꯃꯤꯇꯤꯡ ꯑꯅꯤꯔꯛ ꯐꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯁꯦ ꯍꯥꯏꯅ ꯌꯥꯅꯔꯒ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯇꯤꯡꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯅꯤꯔꯛ ꯀꯧꯋꯦ ꯃꯥ ꯂꯥꯛꯇꯦ ꯑꯗꯨꯗꯤ ꯁꯣꯏ ꯇꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯧꯋꯦ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ MBCꯗ ꯄꯨꯡ 2 ꯉꯥꯏꯌꯦ ꯅꯨꯃꯤꯠ 2 ꯉꯥꯏ ꯂꯥꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯗꯦꯜꯂꯤ ꯆꯠꯇꯕ ꯌꯥꯗꯅ ꯆꯠꯂꯨꯔꯦ ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯁꯣꯏ ꯇꯧꯅꯤꯡꯉꯥꯏ ꯂꯩ ꯑꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯅꯪꯅ ꯇꯧꯔꯁꯨ ꯑꯩꯅ ꯇꯧꯔ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯅ ꯌꯥꯔꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯁꯕꯃꯤꯠ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯩꯅꯣꯃꯗꯒꯤ ꯇꯧꯁꯜꯂꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯁꯤꯗꯒꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯗ ꯄꯤꯁꯤꯟꯈꯤꯕꯗꯣ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯊ꯭ꯔꯦꯠ ꯇꯧꯈ꯭ꯔꯦ ꯇꯁꯥꯡ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯥꯞ ꯇꯥꯟꯅꯔꯒ ꯇꯧꯕ ꯁꯥꯔꯒꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯦꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯂꯥꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯍꯜꯂꯛꯀꯅꯤ ꯐ꯭ꯔꯥꯏꯗꯦꯗ ꯁꯦꯇꯔꯗꯦꯗ ꯑꯗꯨ ꯍꯜꯂꯛꯑꯒ ꯐꯝꯃꯤꯟꯅꯔꯒ ꯅꯪꯅ ꯑꯗꯨꯗ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯇꯣꯛꯑꯣ ꯑꯗꯨꯒ ꯇꯧꯑꯣ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯁꯦ ꯐꯣꯔꯃꯨꯂꯥ ꯂꯩ ꯅꯪꯅ ꯆꯦ ꯑꯃ ꯏꯔꯒꯅꯤ VPꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯁꯟꯁꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯥꯔꯃꯤꯅ ꯊ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯔꯤꯐꯔ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯒ ꯅꯈꯣꯏꯗ ꯇꯧꯕꯗꯨ ꯀꯔꯤ ꯃꯔꯝꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯋꯥꯠꯂꯦ ꯅꯪꯒ ꯑꯥꯔꯃꯤꯁꯤ ꯀꯔꯝꯍꯥꯏꯅ ꯂꯤꯡ ꯂꯩꯅꯕꯅꯣ ꯑꯩꯅ ꯍꯪꯉꯦ ꯑꯗꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯈ꯭ꯔꯦ ꯑꯩꯗꯤ IDPꯒꯤ ꯃꯇꯥꯡꯗ ꯑꯥꯔꯃꯤꯒ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯧꯁꯨꯅ ꯑꯗꯨꯒ ꯁꯤ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯇ ꯏꯁꯟꯕꯗꯣ ꯑꯔꯥꯟꯕꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯀꯤꯒꯅꯨ ꯐꯔꯦ ꯑꯗꯨ ꯇꯥꯁꯟꯅ ꯑꯩꯈꯣꯏ ꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯃꯥꯒ ꯐꯥꯎꯅꯔꯒ ꯂꯣꯏꯅꯈꯤꯕꯅꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤ ꯅꯨꯡꯊꯤꯟꯗ ꯃꯥꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯟꯁꯦꯟ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯌꯥꯝ ꯑꯍꯩꯕ ꯁꯥꯗꯅ ꯁꯛꯇꯁꯨ ꯀꯩꯅꯣ ꯇꯧꯕ ꯃꯤꯅ ꯋꯥꯅ ꯆꯠꯂꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯁꯇ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯑꯃꯗ ꯊꯣꯛꯄꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯥꯔꯃꯤꯒ ꯃꯥ ꯐꯖꯅ ꯂꯤꯡ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯐ ꯂꯩꯔꯦ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯐꯦꯚꯔꯗ ꯃꯥ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯨꯐ ꯐꯪꯉꯦ ꯑꯗꯨꯅ ꯏꯟꯗꯤꯖꯤꯅꯁꯀꯤ ꯐꯪꯁꯟ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯝ ꯆꯥꯗꯅ ꯃꯥ ꯑꯦꯄꯣꯂꯣꯖꯥꯏ ꯇꯧꯗ꯭ꯔꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕ ꯊꯣꯛꯂꯛꯀꯅꯤ ꯆꯨꯝꯅ ꯃꯥꯅ ꯑꯩ ꯉꯝꯗꯔꯦ ꯍꯥꯏꯔꯗꯤ ꯐꯣꯔꯃꯦꯂꯤꯇꯤꯗ ꯆꯦꯅꯦꯜ ꯆꯨꯝꯅ ꯔꯤꯖꯅꯦꯁꯟ ꯄꯦꯄꯔ ꯑꯃ ꯐꯖꯅ ꯏꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯇꯧꯒꯗꯕꯅꯤ ꯃꯐꯝ ꯃꯔꯥꯡ ꯂꯩꯇꯗꯅ ꯁꯣꯏꯗꯨꯗ ꯃꯥꯅ ꯊꯩꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯕ ꯌꯥꯔꯣꯏ ꯁꯤꯒꯤ ꯀꯃꯤꯇꯤꯅ ꯇꯧꯁꯦ ꯍꯥꯏꯅ ꯌꯥꯅꯔꯒ ꯇꯧꯕ ꯄꯣꯠꯅꯤ ꯀꯃꯤꯇꯤꯅ ꯌꯥꯕ ꯄꯣꯠꯇꯨ ꯃꯥꯅ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯔꯣꯍꯦꯟ ꯐꯤꯂꯝ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯑꯥꯔꯃꯤꯒꯤ ꯁꯄꯣꯔꯠꯇ ꯉꯔꯥꯡꯗꯤ ꯑꯩꯉꯣꯟꯗ ꯑꯥꯔꯃꯤꯅ ꯊ꯭ꯔꯦꯠ ꯇꯧꯋꯦ ꯍꯥꯏꯖꯤꯜꯂꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃ ꯉꯥꯡꯉꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯐꯦꯚꯔꯗ ꯑꯩꯈꯣꯏꯕꯨ ꯌꯦꯠꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯅꯤꯡꯉꯥꯏ ꯂꯧꯔ ꯇꯧꯔꯛꯄꯁꯦ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥꯅ ꯊꯥꯖꯕꯤꯒꯅꯨ ꯄ꯭ꯔꯖꯥꯅꯁꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯒꯅꯨ ꯃꯗꯨ ꯃꯥꯅ ꯃꯁꯤ ꯑꯩꯈꯣꯏ ꯐꯣꯔꯝꯗ ꯑꯦꯄꯣꯂꯣꯖꯥꯏ ꯇꯧꯔꯛꯇ꯭ꯔꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯐꯣꯔꯝꯅ ꯉꯥꯡꯅꯒꯗꯕ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯡꯗꯣꯛꯆꯕꯅꯤ ꯑꯩ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯐꯝꯗꯒꯤ ꯑꯩ ꯉꯔꯥꯡꯁꯦ ꯇꯣꯛꯆꯔꯒꯦꯅ ꯔꯤꯖꯥꯏꯟ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯥꯡꯒ ꯁꯥꯔꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯁ꯭ꯇꯦꯠꯃꯦꯟꯠ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯅꯝꯃꯒ ꯊꯥꯗꯣꯔꯛꯄꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯦ ꯄꯣꯏꯟꯠ ꯅꯝꯕꯔ 1ꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 9ꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯥꯡꯒ ꯁꯥꯔꯁꯤ UNC ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯂꯨꯞ ꯃꯌꯥꯝ ꯑꯃꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯐꯝꯁꯤ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯔꯣꯍꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤꯁꯨ ꯅꯪꯅ ꯃꯥꯏ ꯉꯥꯛꯅꯅꯕ ꯄ꯭ꯂꯁ ꯑꯩꯒꯤꯁꯨ ꯏꯖꯠ ꯈꯤꯇꯪ ꯅꯪꯅ ꯀꯟꯕꯤꯅꯅꯕ ꯑꯗꯨꯒ ꯁꯤꯜꯂꯤꯕ ꯐꯪꯁꯟꯁꯤꯁꯨ ꯋꯥꯔꯜ ꯏꯟꯗꯤꯖꯤꯅꯁ ꯗꯦ ꯇꯥꯡ 8ꯗ ꯑꯣꯒꯁꯠꯀꯤ ꯇꯥꯡ 8ꯗ ꯁꯤꯟꯈꯤꯕ ꯐꯪꯁꯟꯁꯤꯁꯨ ꯅꯪꯅ ꯁꯣꯏꯗꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯐꯝꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯃꯨꯛꯇꯪ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯕꯨ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯀꯧꯔꯛꯈꯤ ꯇꯁꯦꯡꯅ ꯑꯩ ꯆꯠꯈꯤꯗꯦ ꯃꯐꯝꯗꯣ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯄ꯭ꯔꯦꯁꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯎꯄꯥꯏ ꯂꯩꯇꯦꯁꯦ ꯈꯪꯉꯛꯄꯗꯒꯤ ꯑꯩꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯂꯧꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯦ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯣꯒꯁꯠꯀꯤ ꯇꯥꯡ 8ꯗ ꯇꯣꯉꯥꯟ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯁꯣꯏꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯁꯦ ꯑꯣꯖꯥ ꯁꯥꯡꯒ ꯁꯥꯔꯅ ꯋꯥꯅ ꯍꯣꯠꯅꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝꯁꯦ ꯑꯗꯨꯃꯥꯏꯅ ꯂꯤꯡꯈꯠꯆꯔꯛꯄ ꯃꯥꯅ ꯀꯟꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯖꯕꯅꯤ나 ꯑꯗꯨꯝ ꯐꯖꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯇꯧꯖꯁꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯆꯠꯆꯁꯅꯨ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯂꯩ ꯄ꯭ꯂꯁ ꯕꯤꯏꯡ ꯑꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯩꯁꯦ ꯑꯗꯨꯝ ꯄꯄꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯦ ꯍꯥꯏꯕꯤꯔꯛꯇꯕ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯣꯂꯦꯖ ꯀꯩꯝ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯑꯁꯨꯝ ꯍꯥꯏꯔꯛꯇꯦ ꯑꯗꯒꯤ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯁꯤꯒꯅꯦꯆꯔꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯁꯥꯡꯒ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯦ ꯁꯣꯏ ꯇꯧ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯕ ꯑꯁꯨꯃꯥꯏꯅ ꯈꯛꯇꯪ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯣꯏꯅꯣ ꯀꯔꯤ
maron ino kari soiduda kari haidi maron mari yawino haibana chingbasu amta hairakte hoi ai khangjei hoi ai gi asoiba khara legi sangai festival le asoiba ai chang roidama phamda ai changubagi hojik praja mayamna aingonda sum khatang nungai taba waru jaba mayam masu lei asida sunatana ai christian chatpagi su aingonda su hojik yam nungai tana mi topa mayam su ai yengsilaga leiba timing su hoi ai khangjei ado ai sigi limelight mayam chide ai khatang su ai keno haidi sideline tawjage haidana indigenous peoples forum gi kari program adagi media da thopai program su ai kaya yawjadrabani aduga akoi internally displaced person IDPs kamai leina su ai tongan program mayam amada su ai focus pira leibagi maruina ai akoi indigenous peoples forum gi program jana mana yawbasu ai ngamsu ngamde tawbadabu leibak praja mayam na simadi bichar tawbiu jo bi angang oisanu ahan oisanu adagi yamna keno tobo oisanu masagi consent sungyaw yawdana masa sungan khangalamdana press briefing ama phajana iraga press note ama bu masagi consent sungyaw yawdana soi saraga tawba haibasa masi ai leibak praja mayam na dum judge tawbiu masi kyam yam chungge kyam yam lange habado judge tawbiu aduga akoina hekta समस्या मैम थेंगने हेक्ट चेंगदबसु नते तौबदबु खोय ओजा हाइदि खोय ओजागी सु हाइबदि आई मी चैजबा दे मी ngangjaba दगी आइंगोन मी सिदा जदबगी आइंगोन सु इतिक्सु लेजदे अदुगा खोय ओजाना ngahang की ओइना आर्मी गा मरी लेनरे खरा हाइजन अदगी कुकी गा हाइदि मरम खरा लेनरे ना हाइजन अदमाइना सुम तौबिरा कांदा अरान अरान मैम ngangbदुसु अदुसु ओजा खतंग अहल अमा ओइना हाइदि तौहनजनिंगदे लेबा प्रजा मैम दा आइना पिजनिंगबा किनोदि अपील दि होय सुमाइना कोइ खाइबुंग तानरगा खना चाइनबा सुमाइन तौगा कनाना हाइदि अचुंबा सकननबै दमक्ता अमा तौबसु तौहनजनिंगदे अदुबु यामना फजाबी मवोंगदा हाइदि आई हदुप लेबाक मैम की प्रजा मैम की रिक्वेस्ट की मतुंगिना आई किसु अकीबा लेजदे ओजा सांग सार ना मणिपुर थोला कांदा लाइव डिस्कशन प्रोग्राम दा फमजे हाइब्रा लाइव थादो फमजे हाइब्रा फमिनरगा उंतंग वरी साना तोकजे हाइब्रा अदुसु किसु अकाइबा किसु थोलोपति लेजदे तौबदबु पपेट प्रेसिडेंट अमा ओइना सिदा चटलु अदु तौ अदा तौ हाइबदुदी आई एथिक्स दि मदुमदि तसेंगना हाइदि यावदे आई अंगांग ओइजरगसु आई मैम ना हेक्ता अदुदा चटलु अदा तौ हाना माइना हाइदि थांगना तौबा पोतुदी आई अदुमदि तसेंगना तौहनजनिंगदे दुना लेबा प्रजा मैम दा आइना अपील हाइगद्रा आई रिक्वेस्ट तौजनिंगबसे अगर रिजाइन तौजबगी मेन रीजन से तासांगबुदी अतोपा इंटरप्रिटेशन मैम अमुदी हनबिरे अदुबु आई मेन रीजन से आई पपेट प्रेसिडेंट से आई ओइजनिंगदे ख्वाइ मरुइना इंडिजिनियस पीपल्स फोरम मणिपुर मी कनाम यावदे कनाम तसु लेते कनाना करी मीटिंग कौबदा करी तौइनो सो आई केमता आई अदुगी आई लेते अदुगा नेल्सन कैट्रिमेनुमना हंबिरक वांगजी एमतंग पाखोम तंग पिजगे थौजे सुमाइन तौदना चोपा याबा मणिपुर मयामगी पुरा चोपा याबा थौदो अमदगी मरम मरी लेनना आईसी खुदकता प्रेसिडेंट ओइजगिबनी आइना पुरा नॉलेज लेगा प्रेसिडेंट जो आई ओइजगिब नते अदुगी मतुंग तारकपदा पुरा अखोगी एनी प्रोग्राम अमा तौरकपा खोटपा मतमदा हाइरकिबसु आइंगोंदा थोइदोना कैसु लेते अदु एचल नाउ मैम दसु आइना रिक्वेस्ट तौजनिंगबजे आई सागी पुंसी आई हिंजननबा अदुम आई कन्ना होनाजरी आई सुबनोंबा अदुम आई कन्ना अदुम होनाजरी कैसु जीपे गी मथौजे अदुम कैसु तादब्रा हाइना आई दुम खंजै अदुगा आइना जीपे तौगिबा मैम दुदी लेबाक मैम जिगी नोंगै मरु लेननबा ड्रोन लेननबा तोंगान लानगा मरी लेना पोचे लेना बगी दमकता तौजगिबनी हौजिसु लानगा मरी लेना दुम आई पैसा पुथाजरी कैसु कायदे लाकपिरगा वरी साबिनिंगबा कयाम पुथारे कयाम केनो तौग्रे हाइबा मनुंग अदुम खंबिनिंगबा लेरगसु दुम लाकपियु असम राइफलना थ्रेट तौरकपा खोटपा केमता लेते श्रीकांत मोयरांग मयुम को आई हौजिक तोंगान आईडीपी की प्रोग्राम मैम तौबदा आर्मी एनी जगह लेबा एनी फ्रेटर्निटीज ओरो लागा दुम करी तानसिगे कमाइन तौसिगे हाइदना दुम तानमिनरी अदगी कोई अदुम ममांगदा मैमना खंबिरंगनी अखोय सोंबुंग रिलीफ कैम्प निंगो चाकोपे प्रोग्राम तौगिदा आर्मी लागा दुम मतेंग पांबी मदु आर्मी गा दुम हाइदि मोइनसु मोइगी तौजबा प्रोग्राम दुदा अखोय दुम कुचमनरगा तौमिनजबने दुना मसिदा कशु थ्रेट तौरकिबा खोतिबा अदुगुमदि कशु थोलोपा लेते हंगकपदि लै कमाइन तौबनो आइदो आई इसा खंगदना थोलोपा प्रेस केनोनी रिलीज नि हाइदना आई अदुम माइना पिजगिबनी अदुना लेबा प्रजा मैम जे अखोय इमोशन ददि चटकुमसि फजना नैनबियो आइदि ता सांगसु या मणिपुर की तौजरकपा अखोयगी फुरुचि तौजरकपा मणिपुर की तौजरकपा मिने मा आई फत्ते आई सुंगाई हाइरोगे होय माना आई हुलमबदि याय माना आई चैरमबदि याय अदुगा ngahanga ki ma aingonda kuki ga mari leinare kholle adu mari leinare hairam bayai maga su kana mari leinage haibasu akhoi su khangjai kana gi for da wangangi haibasu khangjai kana gi against da wangangi haibasu khangjai adugu mayam dudi ai masida haibadi ai puthokja roige aduga hoy aduga brother kashu kaide mayam prajana yarak ta baise ai asoiba adum leidana mayam na yarak trini madu ai morally ai accept tawjari prajana adum yarak na ba mong da ai matam yoina adum ai activity dum thabak thoram tawjaraki ge praja mayam na yadabagi reason susuni ai na haijari si ai christian chatpa si number 1 ama mayam na amna nungai jatre aduga sangai festival chatluba do adu su mayam na yam nungai jatre sangai gi wari si su adum akoi losin ba yaba mi mayam maga wari sanaraga buti losin gi bani aduna leba praja mayam da ai na haijaning base kashu yam na hena masida yam wa chak thoktana ba oina hotna minersi akoi za sang ka sa su mana phagdaba mongda indigenous peoples forum gi phanana ba mongda ma dum hona jagrani aisu toan ba aigi akoigi social activity myam amada dum akoi aidi miyeng changjaraga dum tawjage aduga nokna biriba karemna biriba aduga troll lomda oina puthok biriba aduga aidi myam tawbiriba myam ja masi kitang phajaba wali tawgumsi yamsu ai sumaina clarification video aidi akoi tawdi tawjaning da bani loja akoi denim ngawong se maitai orasu akoi gi michang changbiroi khotpiro hai ai kem to warau jaba kem lejade changbir asu kishu kaide changbir trasu ai kishu kaiba thilona lejade hoi matam dugi matungina dum prajana dum aidi judge tawrakani aduga ai
ꯃꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯁꯤꯗꯩ ꯇꯣꯛꯑꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯩꯀꯩꯗ ꯑꯩ ꯇꯣꯛꯆꯒꯗꯕꯁꯨ ꯀꯩꯝꯇ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯑꯩ ꯇꯧꯖꯔꯛꯈꯤꯅꯤ ꯅꯣꯂꯨꯛꯄꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯃꯥꯡ ꯊꯥꯔꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯁꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯥꯏꯗꯤ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯊꯣꯛꯏꯕ ꯁꯤꯇꯨꯋꯦꯁꯟꯁꯤꯡꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯈꯤꯅꯕ ꯑꯣꯏꯅ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯗꯨꯀꯥꯟꯗ ꯑꯣꯖꯥꯒꯤꯁꯨ ꯑꯗꯨꯝ ꯐꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯌꯥꯒꯗꯕ ꯐꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯩ ꯆꯠꯊꯖꯈꯤꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯀꯩꯀꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯗꯨꯝ ꯄꯨꯟꯅ ꯃꯥꯏꯄꯨꯅꯅ ꯄꯨꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯌꯥꯝ ꯌꯦꯡꯁꯤꯟꯅꯕꯁꯦ ꯇꯣꯛꯃꯤꯟꯅꯔꯒ ꯍꯣꯏ ꯑꯩ ꯍꯟꯗꯛ ꯁꯉꯥꯏꯒꯤ ꯀꯩꯒꯤ ꯁꯣꯏꯔꯨꯕꯁꯤꯗꯒꯤ ꯑꯩꯕꯨ ꯑꯁꯣꯏꯕ ꯌꯦꯡꯕ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯗꯤ ꯑꯩ ꯑꯁꯣꯏꯕꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯔꯒ ꯂꯩꯕ ꯇꯥꯏꯃꯤꯡꯅꯤ ꯑꯗꯨꯕꯨ ꯄꯨꯟꯅ ꯑꯁꯣꯏꯕ ꯀꯩꯀꯩꯁꯦ ꯉꯥꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯒꯦ ꯊꯦꯡꯛ ꯌꯨ